ꯃꯌꯥꯝꯁꯤ ꯈꯦꯆ꯭ꯔꯤꯅꯤ ꯉꯁꯤ ꯀꯥꯡ ꯅꯨꯃꯤꯠꯀꯤ ꯈꯦꯆ꯭ꯔꯤ ꯁꯤ ꯎ ꯃꯣꯔꯣꯛꯁꯦ ꯏꯅꯥꯎꯄꯤꯅ ꯄꯤꯔꯛꯄꯅꯤ ꯊꯝꯕꯥꯜꯒꯤ ꯃꯅꯥꯁꯤꯁꯨ ꯏꯅꯥꯎꯄꯤꯅ ꯄꯤꯔꯛꯄꯅꯤ ꯖꯦꯅꯝꯁꯤꯁꯨ ꯏꯅꯥꯎꯄꯤꯅ ꯄꯤꯔꯛꯏ ꯑꯗꯩꯗꯤ ꯑꯉꯧꯕ ꯑꯃ ꯌꯥꯎꯔꯦ ꯀꯥꯡꯉꯧ ꯑꯃ ꯑꯗꯩ ꯖꯦꯅꯝꯒꯤ ꯕꯣꯔꯥ ꯑꯃ ꯑꯗꯩ ꯂꯦꯕꯨ ꯑꯃ ꯎ ꯃꯣꯔꯣꯛ ꯑꯁꯤꯇꯅꯤꯗ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯅ ꯁꯨꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯀꯥꯡꯒꯤꯅꯤ ꯀꯥꯡꯒꯤ ꯆꯩꯅꯤ ꯀꯥꯡꯒꯤ ꯈꯦꯆ꯭ꯔꯤ ꯁꯤ ꯀꯥꯡꯒꯤ ꯈꯦꯆ꯭ꯔꯤꯅꯤꯀꯣ ꯆꯥꯔꯛꯇꯣꯏꯁꯦ ꯃꯌꯥꯝ ꯊꯝꯕꯥꯜ ꯃꯅꯥꯁꯤ ꯏꯅꯥꯎꯄꯤ ꯄꯤꯔꯛꯄꯅꯤ ꯎ ꯃꯣꯔꯣꯛꯁꯤꯁꯨ ꯄꯤꯔꯛꯄꯅꯤ ꯖꯦꯅꯝꯁꯤꯁꯨ ꯄꯤꯔꯛꯏ ꯁꯧꯒ꯭ꯔꯤꯁꯨ ꯄꯤꯔꯛꯏ ꯏꯅꯥꯎꯄꯤꯅ ꯏꯅꯥꯎꯄꯤ ꯑꯅꯤꯇꯥꯅ ꯁꯧꯒ꯭ꯔꯤꯁꯨ ꯄꯤꯔꯛꯏ ꯊꯝꯕꯥꯜ ꯃꯅꯥꯁꯤꯁꯨ ꯄꯤꯔꯛꯄꯅꯤ ꯖꯦꯅꯝꯁꯨ ꯄꯤꯔꯛꯏ ꯎ ꯃꯣꯔꯣꯛꯁꯤꯁꯨ ꯃꯥ ꯄꯤꯔꯛꯏꯅꯤ ꯍꯥꯏ ꯃꯌꯥꯝꯅ ꯁꯤ ꯑꯩ ꯃꯨꯛꯕꯥꯡ ꯄꯣꯔꯛꯑꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯀꯥꯡꯒꯤ ꯈꯦꯆ꯭ꯔꯤꯅꯦꯕ ꯀꯥꯡꯒꯤ ꯈꯦꯆ꯭ꯔꯤ ꯑꯣꯏꯅ ꯍꯧꯔꯦ ꯀꯥꯡ ꯑꯍꯧꯕ ꯈꯦꯆ꯭ꯔꯤ ꯑꯣꯏꯅ ꯑꯗꯣ ꯑꯩ ꯃꯨꯛꯕꯥꯡꯁꯦ ꯈꯦꯆ꯭ꯔꯤ ꯑꯣꯏꯅ ꯇꯧꯖꯔꯦ ꯀꯥꯡꯅꯤꯅꯅꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯟꯅꯗꯒꯤ ꯆꯪꯉꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯅꯧꯕ ꯆꯪꯉꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯉꯁꯤ ꯑꯩ ꯀꯥꯡꯒꯤ ꯈꯦꯆ꯭ꯔꯤꯅꯤ ꯉꯁꯤ ꯑꯩꯅ ꯃꯨꯛꯕꯥꯡ ꯄꯣꯔꯛꯏꯁꯦ ꯑꯗꯣ ꯑꯁꯤꯒꯤ ꯀꯩꯅꯣ ꯊꯝꯕꯥꯜꯒꯤ ꯃꯅꯥꯁꯦ ꯑꯩꯒꯤ ꯏꯅꯥꯎꯄꯤ ꯍꯣꯖꯥꯏꯗ ꯂꯩꯕ ꯏꯅꯥꯎꯄꯤ ꯑꯅꯤꯇꯥꯗꯣ ꯃꯥꯅ ꯄꯤꯔꯛꯄꯅꯤ ꯑꯩꯗꯤ ꯂꯪꯀꯥꯒꯤꯅꯦꯕ ꯂꯪꯀꯥꯒ ꯍꯣꯖꯥꯏꯒ ꯌꯥꯝꯅꯕꯨꯗꯤ ꯈꯟꯅꯗꯦꯅꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯂꯪꯀꯥ ꯁꯥꯏꯠ ꯇꯥꯔꯦ ꯏꯄꯥꯝꯅ ꯍꯣꯖꯥꯏ ꯑꯩ ꯏꯅꯥꯎꯄꯤꯗꯣ ꯃꯥꯗꯣ ꯍꯣꯖꯥꯏꯗ ꯂꯩꯕꯅꯤꯅ ꯃꯣꯏ ꯍꯣꯖꯥꯏꯗꯗꯤ ꯂꯣꯏ ꯐꯪꯉꯤ ꯊꯝꯕꯥꯜ ꯃꯅꯥꯗꯩ ꯀꯔꯤꯗꯩ ꯂꯣꯏ ꯐꯪꯉꯤ ꯍꯣꯖꯥꯏꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯐꯪꯗꯦ ꯂꯪꯀꯥꯁꯤꯒꯗꯤ ꯂꯪꯀꯥꯁꯤꯅ ꯁꯥꯏꯠ ꯑꯃꯗ ꯑꯣꯏꯔꯦ ꯑꯗꯨꯗꯒꯤ ꯏꯅꯥꯎꯄꯤꯅ ꯄꯤꯔꯛꯄ ꯊꯝꯕꯥꯜ ꯃꯅꯥꯅꯤ ꯁꯤ ꯎ ꯃꯣꯔꯣꯛꯁꯤꯁꯨ ꯏꯅꯥꯎꯄꯤꯅ ꯄꯤꯔꯛꯏꯅꯤ ꯁꯤ ꯎ ꯃꯣꯔꯣꯛꯁꯦ ꯑꯗꯩꯗꯤ ꯕꯣꯔꯥꯒꯤ ꯖꯦꯅꯝꯁꯤꯁꯨ ꯏꯅꯥꯎꯄꯤꯅ ꯄꯤꯔꯛꯄꯅꯤ ꯏꯅꯥꯎꯄꯤꯅ ꯁꯧꯒ꯭ꯔꯤꯁꯨ ꯄꯤꯔꯛꯏ ꯑꯗꯣ ꯉꯁꯤ ꯑꯩ ꯃꯥꯅ ꯄꯤꯔꯛꯄꯁꯦ ꯃꯇꯥ ꯆꯥꯔꯦ ꯑꯩꯅ ꯀꯥꯡꯒꯤ ꯃꯨꯛꯕꯥꯡ ꯈꯦꯆ꯭ꯔꯤꯁꯦ ꯇꯧꯍꯧꯔꯒꯦ ꯑꯩꯅ ꯇꯧꯖꯔꯛꯄꯅꯤ ꯂꯦꯕꯨꯁꯨ ꯑꯩ ꯁꯨꯝ ꯃꯆꯤꯗ ꯍꯥꯞꯄꯦ ꯂꯦꯕꯨꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯈꯦꯆ꯭ꯔꯤꯁꯦ ꯆꯥꯕ ꯊꯛꯄꯁꯦ ꯇꯨꯝꯅꯕꯒꯤ ꯂꯦꯕꯨꯁꯤꯅ ꯆꯥꯔꯛꯇꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯔꯒꯦ ꯑꯍꯥꯟꯕꯗꯗꯤ ꯂꯥꯏꯒꯤ ꯍꯥꯟꯅ ꯊꯥꯗꯣꯛꯆꯔꯒꯦꯀꯣ ꯂꯥꯏꯒꯤꯁꯨ ꯊꯥꯗꯔꯦ ꯂꯥꯏꯒꯤ ꯊꯥꯗꯔꯦ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯔꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯑꯩ ꯕꯣꯔꯥꯁꯨ ꯑꯉꯧꯕꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯏꯟꯖꯔꯛꯀꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯃꯤꯟꯅꯁꯤꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ 인ꯖꯔꯦ ꯆꯥꯔꯁꯤ 하루에 어떻게 해야겠다. 싸먹어 오른다. 국물수 싸먹은 건 뭐예요? 좀 더 짜는 게 lâu
mahal lekte. Havayla. Benim harika. Voilà. Dia nang iba. Mai buat ya. Itu kayak hijau dia. Kau ini nabi, ani tadi mana jam ni, mana hawa buat. Itu nasi han benda ini, jadi je. Dah putih jalan. Suai di suai lembut. Dia yang sang tu hawa buat. Hawa. Một đấy, cái cái hậu cái hậu này bây giờ xả và chỉ đi cây anhเป็นละคนเนี่ยมันลงเงาตาประกันหนึ่งแล้ว Đấy. Một cái xài cái quân là đi hào vậy chín là đi xả và nó cột là chứ mẹ em ấy đưa được viên viên cho mẹ em từ là cho bên mẹ em cái này cứ không tháng tới được video mà xem một vài cái dầm nó qua nó xem này là cái này
먹게 튜브를 하고 뭔가 부차마 이거가 nggak mau jalan nó một cha mà gầm mà ta cái gì này đó chín mình đó thuốc của mà tôi chuyện của con cho nó một tổ ngô bình một cái thịt này chả có sai sao mà mấy năm mà thiệt ăn cái chạy nắng nghe thì nè cũng ngồi mà thiệt ăn cái chạy này cái người cha phải được thiệt mà chỉ đi mà thiệt ăn cái cha luôn nên là sai ra cái một cà bột thì sao chứ bên này mua được cái giảm xài đấy 다른 사람 끔찍이에요. 찡이에요. ꯑꯩꯒꯤꯗꯤ ꯆꯥꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯅꯧꯕ ꯆꯪꯉꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯍꯟꯅꯗꯩ ꯌꯦꯡꯉꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯣꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄ ꯑꯅꯧꯕ ꯆꯪꯉꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯂꯥꯏꯛ ꯇꯧꯕꯤꯔꯛ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯁꯨ ꯃꯊꯪ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯕ ꯌꯦꯡꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯌꯥꯝ ꯊꯥꯒꯠꯄꯗꯤ ꯉꯝꯗꯔꯦ ꯍꯛꯆꯥꯡ ꯉꯝꯗꯕ ꯌꯥꯎꯋꯦ ꯈꯜꯂꯤ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯁꯨ ꯉꯝꯃꯗꯤ ꯑꯗꯨꯝ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯒꯦ ꯕꯥꯏ